ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯃꯇꯝ ꯆꯥꯅ ꯂꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯟꯅ ꯔꯦꯜꯋꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯜ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤ 2019ꯗ ꯂꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯊꯝꯂꯝꯕ ꯑꯗꯨ 2030 ꯐꯥꯎꯕ ꯑꯃꯨꯛ ꯁꯥꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯕꯛ ꯁꯨꯕꯗ ꯊꯤꯟꯊꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ATM ꯕꯨꯠꯇꯒꯤ ꯂꯨꯠ ꯇꯧꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯥꯝꯕꯝ ꯔꯟꯖꯟꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯍꯥꯠ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ .32 ꯒꯤ ꯔꯤꯚꯣꯜꯚꯔ ꯄꯤꯁꯇꯣꯜ ꯑꯃꯗꯤ ꯀꯥꯞꯇ꯭ꯔꯤꯕ ꯃꯔꯨ ꯃꯔꯤ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯥꯗꯧ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ TPLAꯒꯤ ꯀꯦꯗꯔ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯁꯅꯥ ꯐꯥꯒꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯜꯍꯣꯂꯨꯞ ꯊꯥꯗꯧ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯀꯦꯗꯔ ꯑꯃꯗꯒꯤ ꯄꯤꯁꯇꯣꯜ 2 ꯀꯥꯞꯇ꯭ꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 24 ꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯁꯅꯥ ꯐꯥꯒꯠꯄ ꯉꯝꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯨꯝꯑꯣꯜ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯃꯁꯥꯂꯣꯏꯁꯪ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯐꯨꯗ ꯄ꯭ꯔꯗꯛꯁ ꯅꯝꯕꯣꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯅꯝꯕꯣꯜ ꯂꯥꯏꯇꯣꯟꯖꯝ ꯈꯣꯔꯤ ꯂꯩꯀꯥꯏ ꯐꯗꯤꯕꯤ ꯔꯣꯗꯇ ꯂꯩꯕ ꯃꯁꯥꯂꯣꯏꯁꯪ ꯑꯣꯐꯤꯁ ꯀꯦꯝꯄꯁꯀꯤ ꯑꯀꯣꯏꯕꯗ ꯂꯝꯇꯨ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯣꯛꯁꯤꯖꯦꯟ ꯄꯨꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯒꯥꯔꯤꯁꯤꯡ ꯄꯥꯔꯃꯤꯠꯀꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟড ꯍꯥꯏꯋꯦꯁꯅ ꯐꯣꯡꯗꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯃꯗ ꯑꯣꯛꯁꯤꯖꯦꯟ ꯇꯦꯡꯛꯁꯤꯡ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆꯀꯤ 38 ꯐꯥꯎꯕ ꯄꯥꯔꯃꯤꯠ ꯄꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜ ꯌꯩꯊꯣꯛꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯥꯡꯒꯠꯂꯛꯈꯤꯕ ꯋꯥꯐꯝ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯌꯥꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯃꯤꯈꯜ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒꯅꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ COVID-19 ꯉꯥꯛꯊꯣꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯊꯝꯗꯨꯅ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯁꯤꯡ 3,12,95,738 ꯁꯨꯈ꯭ꯔꯦ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡꯅ 10,69,639 ꯁꯨꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 53,38,930 ꯁꯨꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅ ꯃꯤꯑꯣꯏ 38,992 ꯁꯨꯈ꯭ꯔꯦ